अहानबदं ngasi gi maroi bapau Jiribam district ki tongan mafumani kugi kulai paiba singna state force te attack chatharakre mi leinadra police check post ama sukugi kulai paiba singna mai thadoklam lei Maitai Furuki miyoy amagi mingda leiba truck ama sakhangdaba singna Kangpokpi town da mai thadokre passenger puba tata winger gari amadi Kangpokpi police na kanmangomkre Laibaga sige anauba criminal law ahum asina mipung kudimakta achumba wayel fangana na bamiding thamli haina Manipur ki Chief Secretary Dr. Vinit Joshi na phongdorakli Amade Kaisamtong Laisom Nairak Masin na Laiba empty store koba firol yon ma dukan ama gisiyada sa khangdaba singna bom oiramba yai haina chingna boss ama thamjilap lei